Good evening, ma'am. Ngasigo oina aikoina haitare any wish haitare isagi aningba apamba ko. Ngasi aigi card yengbada haitare personal reading lakpa matamdasu adum ayambana tabakki inkhanggi natragana loangi adagi aigi isagi isugi leidana ko. Mayam ama hairakpa adum leiba adudo tidawi haba matamda sigi rules se ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯍꯧꯔꯣ ꯁꯤꯗꯩꯗ ꯏꯔꯤꯕ ꯅꯝꯕꯔꯁꯤꯒ ꯀꯣ ꯁꯤꯁꯦ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯋꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯋꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯥꯛꯍꯟꯕꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯏꯟꯇꯦꯟꯁꯟ ꯑꯃꯗꯤ ꯑꯩꯒꯤ ꯋꯤꯁꯇꯨꯒꯤ ꯏꯅꯔꯖꯤꯗꯣ ꯕꯨꯁ ꯑꯞ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯋꯤꯁꯇꯣ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯅꯅꯕꯒꯤ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯈꯨꯗꯤꯡꯃꯛꯇꯤ ꯍꯥꯟꯅ ꯁꯨꯝ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯈꯪꯉꯝꯒꯅꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯅꯀꯣ ꯏꯁꯥꯒꯤ ꯖꯔꯅꯦꯜ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯃꯣꯔꯅꯤꯡꯗ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯐꯣꯔꯝ ꯏꯌꯨ ꯍꯥꯏꯗꯅ ꯊꯝꯈꯤꯕꯗꯣ ꯍꯥꯟꯅ ꯑꯗꯨꯒꯤ ꯀꯩꯗꯧꯋꯦ ꯑꯗꯨꯒꯤ ꯖꯔꯅꯦꯜꯗꯣ ꯅꯍꯥꯟꯈꯩ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤꯁꯤꯡꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃ ꯊꯝꯕꯤꯌꯣꯕ ꯖꯔꯅꯦꯂꯤꯡ ꯏꯅꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯤꯁ ꯏꯅꯕ ꯄꯣꯠ ꯀꯩꯅꯣ ꯑꯃ ꯕꯣꯏ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯀꯩꯅꯣ ꯑꯦꯅꯤ ꯗꯥꯏꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯃ ꯊꯝꯕꯤꯔꯣ ꯑꯗꯨꯗꯩꯗ ꯑꯩꯅ ꯇꯥꯛꯂꯛꯄꯁꯤꯡꯁꯦ ꯑꯗꯨꯝ ꯇꯧꯕ ꯋꯤꯁꯀꯤ ꯑꯗꯒꯤ ꯄꯣꯔꯇꯜꯗ ꯑꯣꯏꯒꯦꯔꯥ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯊꯣꯛꯂꯛꯄ ꯃꯇꯝꯗꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗꯩꯗ ꯌꯦꯛꯏꯕ ꯔꯨꯜꯁꯦ ꯌꯦꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯊꯥꯔꯤꯕ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ 91161147 ꯀꯣ ꯁꯤ ꯃꯇꯥꯏꯗ ꯌꯥꯎꯔꯤꯁꯤꯗꯤ ꯁ꯭ꯇꯥꯔꯅꯦꯕ ꯁꯤꯒꯤꯁꯦ ꯏꯕꯤꯔꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯋꯤꯁꯇꯣ ꯁꯤꯒꯤ ꯃꯈꯥꯗ ꯏꯔꯁꯨ ꯌꯥꯔꯦ ꯅꯥꯀꯟꯗ ꯏꯔꯁꯨ ꯌꯥꯔꯦ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯁꯣꯝꯗ ꯃꯅꯤꯡꯗ ꯏꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗꯩꯗꯀꯣ ꯑꯗꯤ ꯃꯤꯟꯁ ꯑꯩꯅ ꯀꯩꯅꯣ ꯊꯕꯛ ꯑꯃ ꯇꯥꯟꯅꯔꯦ ꯍꯥꯏꯔꯁꯦ ꯖꯣꯕꯇꯣ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯉꯦ ꯑꯗꯒꯤ ꯑꯩꯅ ꯂꯣꯟ ꯇꯥꯟꯅꯔꯦ ꯈꯜꯂꯁꯦ ꯂꯣꯟꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯁꯨꯀꯣ ꯄꯩꯁꯥꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯍꯔꯥꯎꯅ ꯐꯪꯉꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯏꯗꯣꯏꯅꯦꯕ ꯑꯣꯜꯔꯦꯗꯤ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯤꯔꯅꯤ ꯑꯩꯅ ꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯏꯐꯝꯗ ꯅꯤꯡꯁꯤꯡꯉꯅꯤ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯄꯤꯇꯦꯁꯟ ꯀꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯃꯤꯠꯇ ꯎꯔꯒ ꯍꯥꯏꯇꯥꯔꯦ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯐꯝꯗ ꯐꯪꯉꯛꯄ ꯑꯣꯏꯔꯛꯄ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯕꯤꯔꯕ ꯌꯥꯔꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯑꯩꯒꯤ ꯊꯕꯛꯇꯨꯅ ꯐꯪꯉꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯔꯤꯆꯨꯋꯦꯜ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯦꯜ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯈꯣꯕꯀꯣ ꯏꯍꯥꯡ ꯍꯥꯡꯅ ꯏꯌꯥꯡ ꯌꯥꯡꯅ ꯊꯝꯊꯣꯛꯈꯣꯕ ꯇꯧꯕ ꯂꯣꯏꯔꯒ ꯑꯗꯨꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯅꯤꯡꯁꯤꯡꯉꯒ ꯗꯤꯁꯄ꯭ꯔꯦꯠ ꯑꯣꯏꯔꯒ ꯂꯩꯕꯗꯣ ꯇꯧꯕꯤꯒꯅꯣꯕ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯔꯦꯟ ꯏꯅꯔꯖꯤꯗꯤ ꯑꯁꯣꯝꯗ ꯑꯩꯒꯤ ꯀꯩꯅꯣꯗ ꯏꯟꯁꯇꯥꯗ ꯊꯥꯒꯠꯄꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯟꯁꯤꯡꯒꯤ ꯌꯦꯡꯕꯤꯔꯛꯑꯣꯅ ꯗꯤꯃꯥꯟ ꯑꯃ ꯂꯥꯛꯑꯦꯀꯣ ꯀꯃꯦꯟꯗ ꯁꯤꯡꯒꯟꯁꯤꯡꯒꯤ ꯌꯦꯡꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯁꯤꯡꯒꯜꯁꯨ ꯑꯣꯏꯔꯣꯏꯁꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯀꯣ ꯑꯃꯃꯝ ꯈꯜꯂꯣ ꯄꯥꯏꯔꯥꯏꯠ ꯑꯅꯤꯁꯤꯗꯩ ꯄꯥꯏꯔꯥꯏꯠ ꯄꯦꯔꯥꯃꯤꯠ ꯑꯅꯤꯁꯤꯗꯩꯗ ꯁꯤꯒꯤ ꯄꯥꯏꯔꯥꯏꯠ ꯄꯦꯔꯥꯃꯤꯠꯁꯦ ꯄꯥꯝꯃꯤꯔꯥ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯔꯦꯜꯒꯤ ꯄꯦꯔꯥꯃꯤꯠꯁꯦ ꯄꯥꯝꯃꯤꯔꯥ ꯑꯅꯤꯁꯤꯗꯩꯗ ꯈꯟꯕꯤꯔꯣꯀꯣ ꯈꯜꯂꯒ ꯑꯣꯜꯔꯦꯗꯤ ꯏꯁꯥꯅ ꯏꯟꯇ꯭ꯌꯨꯁꯟꯗ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯈꯟꯕꯤꯌꯨꯀꯣ ꯑꯇꯩ ꯍꯦꯟꯖꯟꯅ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯁꯤ ꯈꯟꯁꯤꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩ ꯑꯅꯤꯃꯛꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯍꯥꯏꯔꯒ ꯌꯦꯡꯕꯗꯨꯅ
ꯃꯈꯜ ꯑꯃ ꯀꯣ ꯑꯗꯨꯗꯩꯗ ꯏꯁꯥꯅ ꯆꯥꯅꯕ ꯏꯅꯔꯖꯤꯗꯨꯃ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯑꯗꯣ ꯐꯥꯔꯁꯇ ꯇꯦꯜꯂꯞꯅ ꯑꯗꯨꯝ ꯄꯥꯔꯒꯦꯕꯀꯣ ꯌꯥꯝ ꯁꯥꯡꯅ ꯄꯥꯔꯔꯣꯏꯁꯦꯕ ꯁꯤꯗ ꯂꯩꯔꯤꯕ ꯏꯅꯔꯖꯤꯁꯤꯗꯤ ꯈꯤꯇꯪ ꯑꯃ ꯃꯌꯥꯏꯗ ꯑꯃ ꯁꯛ ꯐꯖꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯈꯤꯇꯪ ꯆꯌꯦꯠꯅꯕꯗꯧꯅ ꯇꯧꯋꯦ ꯀꯣ ꯃꯤꯅ ꯌꯦꯡꯕꯗ ꯅꯁꯛ ꯐꯅ ꯌꯥꯝꯅ ꯐꯖꯔꯒꯁꯨ ꯅꯔꯟ ꯐꯅ ꯌꯥꯝꯅ ꯂꯩꯔꯒꯁꯨ ꯅꯒꯨꯟ ꯐꯌꯥꯝꯅ ꯂꯩꯔꯒꯁꯨ ꯀꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯞ ꯊꯣꯠ ꯑꯗꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯒ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀோ ꯑꯗꯒꯤ ꯄꯥꯁꯇ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯁꯨ ꯅꯪꯉꯣꯟꯗ ꯍꯣꯜꯗꯤꯡ ꯇꯧꯔ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯇꯦꯕꯤꯂꯤꯇꯤ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯈꯟꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯖꯣꯕ ꯐꯪꯗ꯭ꯔꯤ ꯈꯟꯕ ꯌꯥꯎꯔꯝꯒꯅꯤ ꯑꯃꯨꯛ ꯑꯃꯨꯛꯀꯣ ꯑꯩꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯨꯛꯁꯨ ꯑꯗꯨ ꯄꯥꯝꯁꯨ ꯄꯥꯝꯕ ꯑꯗꯨꯒ ꯐꯣꯀꯁꯅ ꯀꯗꯥꯏꯗ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯩꯒꯤ ꯐꯪꯗ꯭ꯔꯤꯕꯁꯤꯡꯀꯣ ꯑꯇꯣꯞꯄꯗ ꯑꯗꯨꯗꯩꯗꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯆꯈꯥꯏꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤꯁꯤꯗꯤ ꯑꯗꯨꯅꯦ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯅꯦꯒꯦꯇꯤꯞ ꯊꯣꯠ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯑꯣ ꯀꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯊꯦꯡꯅꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯊꯦꯡꯅꯔꯛꯀꯗꯒꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯊꯦꯡꯅꯔꯛꯀꯗꯒꯦ ꯑꯩꯒꯤ ꯍꯁꯕꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯁꯄꯥꯎꯁꯁꯤꯕꯨ ꯄꯣꯛꯇ꯭ꯔꯤꯕꯣ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯅꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯍꯁꯕꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯁꯄꯥꯎꯁꯁꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯡꯌꯧ ꯌꯧꯔꯛꯇ꯭ꯔꯦ ꯑꯩꯒꯤꯁꯤꯕꯨ ꯄꯣꯛꯇ꯭ꯔꯕ ꯖꯥꯠꯂꯣꯅ ꯈꯜꯂꯝꯕꯅꯤꯀꯣ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯀꯤ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯊꯣꯛꯑꯦꯀꯣ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯦ ꯑꯗꯨꯗꯨꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯐꯅꯌꯥꯝꯅ ꯇꯁꯦꯡꯅꯃꯛꯀꯤ ꯅꯪꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗꯩꯗꯅꯦ ꯑꯗꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯔꯒ ꯑꯗꯣꯝ ꯅꯥꯀꯟꯗ ꯊꯪꯖꯕꯀꯣ ꯑꯗꯒꯤ ꯅꯪꯅ ꯀꯩꯅꯣ ꯇꯧ ꯈꯔ ꯄꯥꯝꯗꯕ ꯍꯥꯏꯔꯁꯦꯕꯀꯣ ꯅꯪꯅ ꯈꯔ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯗꯕ ꯃꯤꯁꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯐꯝꯗ ꯀꯩ ꯍꯥꯏꯅꯤ ꯈꯣꯡ ꯊꯥꯡꯖꯜꯂꯛꯅꯕ ꯅꯪꯅꯕꯨ ꯌꯥꯕꯤꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯅꯪꯅꯕꯨ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤꯅ ꯈꯜꯂꯒ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯑꯗꯨꯅ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯅꯪ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯁ ꯂꯩꯕ ꯄꯥꯝꯃꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯄꯤꯁ ꯂꯩꯕ ꯄꯥꯝꯃꯦꯕ ꯁꯤꯅ ꯃꯥꯒꯤ ꯃꯦꯟꯇꯦꯂꯤꯇꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜꯗ ꯀꯃꯥꯏꯅ ꯂꯩꯒꯦ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦꯀꯣ ꯅꯪꯒꯤ ꯃꯁꯛ ꯃꯇꯧ ꯃꯥꯒꯤ ꯃꯒꯨꯟ ꯍꯥꯏꯔꯁꯦꯕꯀꯣ ꯃꯥꯒꯤ ꯃꯒꯨꯟꯗ ꯂꯥꯛꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯃꯥꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯤꯗꯅꯦ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯏꯗꯣ ꯇꯄꯪ ꯇꯄꯪ ꯂꯥꯎꯕ ꯃꯃꯤꯠꯅ ꯅꯣꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯡꯗꯕ ꯀꯥ ꯍꯦꯟꯅꯁꯨ ꯌꯥꯝꯅ ꯅꯦꯝꯕꯁꯨ ꯑꯣꯏꯗꯦ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯅꯦꯝꯕ ꯌꯥꯎꯔꯅꯤꯀꯣ ꯈꯔ ꯑꯃꯗꯤ ꯅꯦꯝꯕ ꯌꯥꯎꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯥꯏꯅꯕꯗ ꯌꯥꯝ ꯃꯁꯥ ꯃꯎ ꯐꯕꯗꯤ ꯍꯥꯏꯗꯤ ꯃꯁꯥ ꯃꯎ ꯐꯕꯁꯨ ꯌꯥꯎꯋꯤ ꯌꯥꯎꯕꯕꯨꯗꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯕ ꯆꯥꯏꯜꯗꯤꯁ ꯅꯦꯆꯔ ꯍꯥꯏꯒꯗ꯭ꯔꯥꯀꯣ
khitang kano oina leiba haitare angangi type tauba ko adumaina tawe aduduga khitang magi nature se amana maje dum nungsibi bako means magi kano tawriba style jidi amanasu yaba adumaina magi magul ama chele ko aduga mana mipum khudingmangna mase yamna nungsibiba haitare sengna hagadi mana nganguba oigera sauba oigera adagi mayamgi tabak thoramda makhong makhut yauba haitare ko sengna haragadi amana hajo hoi hoi kani yabdo adugumbagi mida oina tawe aduga mamit yamna nungsigani aduga machin taba ba ko aduga khidang khidang noirap tauba haitare yamna natragajo khitang masagi kano yedingbada kano tawdo adumaina leyebako magi sakpamje sigi khaliba party se yareko ꯁꯤꯡꯒꯟꯒꯤ ꯌꯦꯡꯉꯤꯉꯩꯗ ꯂꯣꯏꯁꯟꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯥꯏꯃꯤꯡꯁꯦ ꯅꯦꯛꯁꯇ ꯒ꯭ꯔꯤꯟ ꯑꯦꯗꯚꯦꯟꯆꯔꯦꯜ ꯈꯟꯕ ꯄꯥꯔꯇꯤꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯁꯤ ꯒ꯭ꯔꯤꯟ ꯑꯦꯗꯚꯦꯟꯆꯔꯦꯜ ꯈꯟꯕ ꯁꯤꯡꯒꯟ ꯄꯥꯔꯇꯤ ꯀꯣ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯊꯥ ꯑꯃꯅꯤ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯑꯃꯅꯤ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯗꯒꯤ ꯂꯥꯛꯏꯕ ꯁꯦ ꯈꯔ ꯀꯨꯏꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯃꯥꯡ ꯏꯆꯠ ꯆꯠꯈꯠꯇꯕꯗꯧꯅ ꯂꯩꯌꯦꯕ ꯍꯦꯡꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯤꯟꯁ ꯍꯥꯏꯔꯒ ꯂꯩꯕꯗꯣ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯤꯗꯁꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯩꯅꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯀꯤ ꯄꯔꯄꯁ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯗꯨꯗꯩꯗ ꯅꯪꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟꯁꯦ ꯈꯤꯇꯪ ꯋꯥꯔꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯗꯨꯒ ꯅꯪꯒ ꯋꯥ ꯇꯥꯟꯅꯅꯕ ꯃꯤ ꯂꯩꯖꯗꯦꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕꯀꯣ ꯅꯪ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯃꯤꯟꯁ ꯑꯩꯒꯤ ꯋꯥꯔꯛꯄ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯇꯦꯕ ꯅꯪ ꯏꯃꯣꯁꯅꯦꯜꯂꯤ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯥꯟꯗ ꯅꯪꯒꯤ ꯁꯤꯌꯥꯔꯤꯡ ꯇꯧꯐꯝ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯂꯩꯇꯕꯗꯧꯅ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯅꯥꯇꯣꯝ ꯈꯛꯇꯗ ꯍꯥꯏꯇꯥꯔꯦ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯕꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯀꯣ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯃ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯦ khitang mangonda khitang kay hani thoichat wanchatnaba haigadra means adumaknazu mase yam phattana haitare ubudi yade ko kedawi haba matamda emotionally adigi keno balance khitang pubo watpadawna tawebako maje mana ningiba mana keno tawkibado aduduna hena khanba mida oinadi taweba tawriba pose magi ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯕꯒꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤꯀꯣ khitang ꯂꯣꯏꯅꯕꯗ khitang ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯃꯥꯕꯨ ꯐꯖꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯥꯒ ꯂꯣꯏꯅꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯃꯃꯥꯡ ꯆꯈꯠꯂꯒ ꯐꯖꯅ ꯆꯠꯈꯤꯗꯧꯕ ꯃꯤꯅꯦꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯋꯥꯡ ꯆꯥꯎꯋꯤ ꯀꯣ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯅꯤꯡꯉꯣꯏ ꯃꯥꯒꯤ ꯂꯩꯔꯤꯕ ꯅꯦꯆꯔꯁꯦꯀꯣ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯋꯤ ꯑꯗꯒꯤ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ ꯃꯃꯤꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯃꯃꯤꯠ ꯀꯩꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯅ ꯂꯥꯎꯕꯁꯨ ꯅꯠꯇꯕꯤ ꯀꯣ ꯑꯗꯒꯤ ꯅꯥꯇꯣꯟ ꯁꯥꯔꯞ ꯑꯣꯏ ꯀꯣ ꯁꯤꯗ ꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯆꯨꯝꯕ ꯌꯥꯏ ꯆꯨꯝꯗꯕ ꯌꯥꯏ ꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯤꯅꯀꯣ
ꯑꯗꯨꯒ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯇꯨꯛꯊꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯇꯥꯒꯟꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦꯀꯣ ꯐꯨꯛ ꯂꯥꯎꯅ ꯍꯥꯏꯇꯥꯔꯦ ꯅꯪ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯍꯦꯛꯇ ꯈꯨꯝꯕ ꯉꯥꯡꯕ ꯇꯧꯕꯗꯨꯗꯤ ꯇꯧꯗꯦ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯣ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯒꯨꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯒꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯤꯉꯣꯟꯗ ꯋꯥ ꯈꯨꯝꯒꯟꯗꯕ ꯋꯥ ꯉꯥꯡꯒꯟꯗꯕ ꯑꯗꯨꯒꯤ ꯅꯦꯆꯔꯗꯨꯃ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯃꯒꯨꯟꯗꯨꯃ ꯃꯉꯣꯟꯗ ꯄꯥꯜꯂꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤꯀꯣ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯒꯤ ꯂꯥꯏꯟꯁꯦ ꯌꯥꯝꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯂꯩꯀꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯕꯗ ꯑꯦꯗꯃꯥꯌꯔ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯡ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯁꯨ ꯑꯗꯨꯝ ꯉꯧꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦꯀꯣ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯌꯦꯡꯉꯛꯑꯣ ꯍꯥꯏꯕꯗꯣ